목사의 소원은 너무 많이 해요. 이거 아니 아빠 또. ꯑꯇꯩꯗꯤ ꯍꯥꯟꯅꯗꯤ ꯅꯥꯕ ꯈꯣꯠꯄꯗꯤ ꯂꯩꯇꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯥꯏꯅ ꯍꯥꯏꯗꯤ ꯏꯅꯦ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ. ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ. ꯉꯁꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯉꯁꯤ ꯈꯛꯇ ꯇꯧꯔꯤꯔꯕ ꯍꯣꯏ. ꯍꯥꯟꯅꯗꯤ ꯈꯔ ꯁꯣꯜꯂꯒ ꯍꯤꯗꯥꯛ ꯀꯩꯀꯥ ꯑꯇꯣꯞꯄ ꯀꯩ ꯆꯥꯔꯨꯒꯦ ꯉꯁꯤꯗꯤ ꯑꯌꯨꯛꯇꯗꯤ ꯌꯦꯔꯨꯝ ꯑꯃ ꯆꯥꯏ ꯍꯥꯏꯕ. ꯉꯁꯤ ꯑꯌꯨꯛꯇ ꯆꯥꯕ ꯑꯩ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯆꯥꯔꯦ. ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯨꯛꯀꯅꯨ. ꯐ꯭ꯔꯤꯗ 그리고 이거는 ꯀꯣꯏꯁꯦ ꯀꯔꯝꯕꯅꯣ ꯀꯣꯏ ꯑꯁꯣꯝ ꯀꯩꯁꯨꯝꯗꯤ ꯇꯧꯗꯦ ꯅꯥꯕ ꯈꯪꯕ ꯈꯣꯠꯄ ꯋꯥꯕ ꯁꯣꯟꯕꯗꯤ ꯍꯥꯟꯅꯗꯤ ꯁꯣꯜꯂꯅꯤ ꯁꯣꯟꯕꯒꯤ ꯁꯤꯡꯗꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯋꯥ ꯉꯥꯡꯅꯕꯗꯤ ꯐꯖꯅ ꯌꯥꯕꯅꯦ. ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯝ ꯇꯥꯏ. ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅꯀꯣ ꯌꯦꯡꯕ ꯃꯥꯅ ꯄꯤꯛꯄꯒꯤ ꯃꯅꯨꯡꯁꯨ ꯆꯥꯏ. ꯃꯈꯣꯡ ꯑꯃꯗꯤ ꯃꯈꯣꯡꯗꯁꯨ ꯍꯥꯞꯄꯁꯨ ꯑꯃ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ. ꯍꯣꯔꯣꯟꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ. ꯆꯥꯛꯇꯤ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯏ? ꯉꯁꯤ ꯆꯥꯗꯦ. ꯆꯥꯗꯦ. ꯆꯥꯅꯤꯡꯗꯦ ꯆꯥꯕ. ꯉꯔꯥꯡꯗꯤ ꯆꯥꯛ ꯆꯥꯔꯦ. ꯉꯔꯥꯡꯗꯤ ꯆꯥꯏ. ꯆꯥꯏ. ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯈꯣꯡ ꯍꯥꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯈꯣꯡ ꯍꯥꯝꯕꯗꯤ ꯌꯥꯏ. ꯉꯁꯤꯗꯤ ꯍꯥꯝꯕ꯭ꯔꯥ? ꯉꯁꯤꯒꯤ ꯈꯣꯡ ꯍꯥꯝꯕ꯭ꯔꯣ ꯈꯔ? ꯍꯥ? ꯍꯥꯝꯃꯦ? ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯃꯥꯅ